National Technology Day 2026 Kamari Lainana Prime Minister Narendra Modi na Leibak Miyamda Yaipha Paojel pirakli. Prime Minister Narendra Modi na hai numit asina lakpada Leibak asige scientist singna awa ana thidana hanba leitana honarakiba sing adu ikai khumnaba utli. Scientist sing asige hona jamalna kumjali singa magachamapan marifutara nipanda Pokhran ge test adu mai pakhibani. Masina Science and Technology ge lamda Indiana tawbangamba sing adu mayek singna utpangamle. Ngasigi khunai asida technology asi leibak ama semgatnaba honabada watphadraba yumbi ama oirakli. Masina innovation gi khongjel yangkhat hanba khakta natana khudong chaba kaya ama phanghalli amade leibak asigi sector khudingma chakhat hannaba honabada achauba thodang lauri. Laingak nasu leibak asigi haithoi singthoiraba sing yokhatnaba khongpham chetna lepli. Masigi saruk ama oina research ta akhannaba milyeng thamlibani hainasu mahangna makhata na phongdokhi. Nakal amaromda Union Home Minister Amit Saha amasung Union Defense Minister Rajnath Singh nasu numit asina lakpada Yaipha Paojel pirakli.